When we feel that our national security, water is part of our national security, is being threatened, we'll go to war against India. Definitely. ꯌꯨꯝꯊꯪꯅꯔꯤꯕ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯃ ꯂꯣꯏꯁꯤꯟꯈꯤꯕ ꯑꯁꯤ ꯆꯍꯤ ꯑꯃ ꯈꯔ ꯍꯦꯜꯂꯛꯄꯗ ꯉꯥꯏꯔꯤ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔ ꯑꯁꯤ ꯂꯣꯏꯁꯤꯟꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯂꯤꯕꯅꯤ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯑꯅꯧꯕ ꯂꯥꯟꯐꯝ ꯑꯃꯒꯤ ꯕꯥꯔꯇꯟ ꯑꯣꯏꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯈ꯭ꯋꯥꯖꯥ ꯑꯁꯤꯐꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯈꯤꯕ ꯂꯥꯟꯐꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯆꯠꯅꯗꯨꯅ ꯂꯥꯛꯈꯤꯕ ꯏꯟꯗꯁ ꯋꯥꯇꯔ ꯇ꯭ꯔꯤꯇꯤ ꯑꯗꯨꯕꯨ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗꯦꯕꯂꯞꯃꯦꯟꯠ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥ ꯑꯃꯒꯤ ꯃꯈꯥꯗ ꯍꯧꯖꯤꯛ ꯑꯁꯤ ꯏꯟꯗꯁ ꯋꯥꯇꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯟꯗꯁ ꯇꯨꯔꯦꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯁꯤꯡꯁꯤꯡ ꯑꯁꯤꯕꯨ ꯊꯩꯅꯕ ꯍꯣꯠꯅꯔꯛꯄ ꯇꯥꯔꯒꯗꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯅꯦꯁꯅꯦꯜ ꯏꯟꯇꯔꯦꯁꯇ ꯁꯣꯛꯄ ꯇꯥꯔꯒꯗꯤ ꯆꯞ ꯆꯥꯕ ꯄꯥꯈꯨꯝ ꯑꯣꯏꯅ ꯈꯨꯗꯛꯇ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯃꯊꯛꯇ ꯂꯥꯟ ꯇꯥꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯑꯣꯄꯟꯂꯤ ꯋꯥꯔꯅꯤꯡ ꯇꯧꯔꯛꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯌꯥꯝꯅ ꯉꯛꯄ ꯊꯧꯗꯣꯛ ꯑꯃꯈꯛꯇ ꯃꯃꯥꯡꯗꯗꯤ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯅꯧꯅ ꯂꯥꯛꯂꯤꯕ ꯇꯥꯂꯤꯕꯥꯟ ꯒꯕꯔꯟꯃꯦꯟꯠ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯏꯌꯥꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯀꯌꯥ ꯑꯃ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯈꯤꯕꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠꯇꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯑꯣꯏꯕ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯇꯥꯂꯤꯕꯥꯟ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯃꯐꯝꯁꯤꯡꯗ ꯏꯌꯥꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛꯁꯤꯡꯁꯨ ꯊꯣꯔꯛꯂꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣꯗ ꯑꯃꯗ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯧꯖꯤꯛ ꯏꯟꯗꯤꯌꯟ ꯁꯕ ꯀꯟꯇꯤꯅꯦꯟꯠ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯃꯔꯛ ꯑꯁꯤꯗ ꯀꯟꯐ꯭ꯂꯤꯛ ꯀꯌꯥ ꯑꯃ ꯂꯦꯞꯄ ꯂꯩꯇꯅ ꯊꯣꯔꯛꯄ ꯂꯥꯟꯖꯥꯎꯁꯤꯡ ꯂꯥꯛꯄ ꯌꯥꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯎꯕ ꯐꯪꯂꯤ ꯏꯁꯇꯔꯟ ꯊꯪꯕ ꯁꯔꯨꯛꯇ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ ꯕꯪꯒ꯭ꯂꯥꯗꯦꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯉꯝꯈꯩꯒꯤ ꯑꯣꯏꯕ ꯆꯌꯦꯠꯅꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯐꯥꯎꯕ ꯌꯥꯎꯅ ꯌꯥꯝꯅ ꯀꯟꯅ ꯃꯨꯛꯅꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯉꯝꯈꯩ ꯉꯥꯛꯂꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯠꯂꯥꯏ ꯐꯥꯎꯕ ꯁꯠꯇꯣꯛꯅꯗꯨꯅ ꯈꯠꯅ ꯆꯩꯅꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯄ ꯂꯦꯞꯇ꯭ꯔꯤ ꯍꯧꯖꯤꯛꯁꯨ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯌꯥꯝꯅ ꯀꯟꯅ ꯆꯌꯦꯠꯅꯔꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯍꯧꯖꯤꯛ ꯕꯪꯒ꯭ꯂꯥꯗꯦꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯔꯨꯑꯣꯏꯅ ꯍꯤꯟꯗꯨ ꯔꯤꯂꯤꯖꯟ ꯆꯠꯂꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯆꯧꯕ ꯏꯍꯧꯁꯤꯡ ꯍꯧꯕꯒꯤ ꯄ꯭ꯔꯣꯇꯦꯁ ꯀꯌꯥ ꯑꯃ ꯆꯠꯊꯕꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠꯁꯤꯡꯁꯨ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛꯁꯤ ꯌꯨꯝꯊꯪꯅꯔꯤꯕ ꯑꯗꯨꯒ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯈꯟꯅꯕ ꯀꯟꯇ꯭ꯔꯤ ꯈꯔꯒꯤ ꯃꯅꯨꯡꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟꯁꯤꯡ ꯂꯩꯕ ꯀꯟꯇ꯭ꯔꯤꯁꯨ ꯑꯣꯏꯔꯤꯕ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯇꯦꯟꯁꯟ ꯑꯁꯤ ꯑꯗꯨꯃꯛ ꯋꯥꯡꯈꯠꯂꯛꯄꯒꯤ ꯑꯣꯏꯕ ꯐꯤꯕꯝꯁꯤꯡ ꯎꯕ ꯐꯪꯂꯛꯂꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯗꯨꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯩꯈꯤꯗꯦ ꯀꯌా ꯑꯃ ꯑꯁꯣꯛ ꯑꯄꯟ ꯅꯪꯕ ꯑꯃꯁꯨꯡ ꯌꯥꯝꯅ ꯆꯥꯎꯅ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯈꯤꯕꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠꯁꯤꯡ ꯂꯩꯈꯤ ꯂꯥꯟꯐꯝ ꯑꯗꯨ ꯍꯦꯛ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯥꯟꯐꯝ ꯑꯗꯨꯗꯒꯤ ꯇꯝꯂꯕ ꯃꯇꯨꯡꯗ ꯉꯁꯤ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯧꯈꯤꯕ ꯆꯍꯤ ꯑꯃ ꯑꯁꯤꯗ ꯗꯤꯐꯦꯟꯁꯀꯤ ꯑꯣꯏꯕ ꯍꯤꯔꯝ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯅ ꯑꯞꯒ꯭ꯔꯦꯗ ꯇꯧꯕꯒꯤ ꯑꯣꯏꯕ ꯃꯃꯤꯁꯤꯡ ꯎꯕ ꯐꯪꯂꯤ ꯑꯅꯧ ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤ ꯀꯌా ꯑꯃ ꯗꯦꯕꯂꯞ ꯇꯧꯔꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯗ ꯑꯅꯧꯕ ꯇ꯭ꯔꯦꯅꯤꯡ ꯀꯌꯥ ꯑꯃ ꯄꯤꯔꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯗꯒꯤꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯂꯧꯁꯤꯟꯅꯕꯒꯤꯗꯃꯛ ꯊꯣꯛꯅꯔꯤ ꯆꯞ ꯃꯥꯟꯅꯅ ꯅꯥꯀꯜ ꯑꯃꯗ ꯂꯩꯔꯤꯕ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅꯁꯨ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯇ꯭ꯔꯦꯅꯤꯡ ꯄꯤꯕ ꯑꯅꯧꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯑꯊꯨꯕ ꯃꯇꯝꯗ ꯑꯦꯀ꯭ꯋꯥꯌꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯑꯃꯁꯨꯡ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛꯀꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯁꯤꯗ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒ ꯃꯄꯥꯡꯒꯜ ꯀꯟꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒ ꯄꯨꯟꯁꯤꯟꯗꯨꯅ ꯏꯟꯗꯤꯌꯥꯕꯨ ꯑꯥꯏꯁꯣꯂꯦꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ 1971ꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯗꯨꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯁꯕꯃꯦꯔꯤꯟ ꯀꯥꯞꯊꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯉꯁꯤꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯕꯃꯦꯔꯤꯟꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇꯦꯔꯤꯇꯣꯔꯤ ꯑꯁꯤꯗꯒꯤ ꯀꯥ ꯍꯦꯟꯅ ꯍꯦꯟꯗꯣꯛꯅ ꯃꯔꯨꯑꯣꯏꯅ ꯏꯟꯗꯤꯌꯥꯅ ꯄꯥꯝꯂꯣꯏꯗꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯁꯤ ꯆꯠꯊꯗꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯑꯣꯏꯕ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯕꯦ ꯑꯣꯐ ꯕꯦꯡꯒꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯔꯤꯖꯟ ꯑꯁꯤꯗꯁꯨ ꯅꯍꯧꯅꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯅꯦꯚꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯕꯃꯦꯔꯤꯟ ꯁꯤꯖꯤꯟꯅꯗꯨꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯍꯧꯔꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠꯁꯤꯡꯁꯨ ꯂꯩꯔꯤꯕꯅꯤ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯈ꯭ꯋꯥꯖꯥ ꯑꯁꯤꯐꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯤꯚꯤ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯈꯛꯇ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯃꯃꯥꯡꯒꯤ ꯑꯣꯏꯅ ꯊꯣꯛꯈꯤꯕ ꯂꯥꯟꯐꯝ ꯑꯗꯨꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯁ ꯋꯥꯇꯔ ꯇ꯭ꯔꯤꯇꯤ ꯑꯁꯤ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯃꯔꯨꯑꯣꯏꯅ ꯄꯟꯖꯥꯕꯅꯆꯤꯡꯕ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤꯗ ꯏꯁꯤꯡꯒꯤ ꯑꯣꯏꯕ ꯑꯋꯥꯕꯒꯤ ꯑꯣꯏꯕ ꯏꯁꯨ ꯀꯌꯥ ꯑꯃ ꯂꯩꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯅꯧꯕ ꯄ꯭ꯔꯣꯖꯦꯛ ꯀꯌꯥ ꯑꯃꯒꯤ ꯃꯈꯥꯗ ꯗꯥꯝꯁꯤꯡ ꯁꯥꯗꯨꯅ ꯏꯟꯗꯁ ꯇꯨꯔꯦꯟꯗꯒꯤ ꯂꯥꯛꯂꯤꯕ ꯏꯁꯤꯡꯁꯤꯡ ꯑꯁꯤ ꯗꯥꯏꯚꯔꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯊꯥꯡ ꯀꯌꯥ ꯑꯃ ꯄꯥꯏꯈꯠꯄ ꯍꯧꯔꯛꯂꯤ ꯁꯦꯟꯐꯝ ꯀꯌా ꯑꯃ ꯊꯥꯗꯕ ꯍꯧꯔꯛꯂꯤ ꯃꯁꯤꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯠ ꯑꯁꯤ ꯀꯔꯤꯅꯣ ꯏꯟꯗꯤꯌꯥꯅ ꯃꯗꯨꯒꯨꯝꯂꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯗꯨ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤ ꯀꯔꯤ ꯀꯔꯝꯕ ꯔꯤꯑꯦꯛꯁꯟꯁꯤꯡ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯔꯛꯈꯤꯕ ꯄꯥꯎꯈꯨꯝ ꯑꯁꯤ ꯏꯁꯤꯡ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯍꯤꯡꯕꯗ ꯆꯪꯗꯕ ꯌꯥꯗꯕ ꯄꯣꯠꯂꯝ ꯑꯃꯈꯛꯅꯤ ꯏꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯄꯣꯛꯄꯤꯔꯛꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯏꯁꯤꯡ ꯊꯤꯡꯕ ꯍꯥꯏꯕꯁꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯅꯦꯁꯅꯦꯜ ꯏꯟꯇꯔꯦꯁꯇ ꯁꯤꯡꯅꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯈꯣꯡꯊꯥꯡ ꯑꯗꯨ ꯍꯦꯛ ꯂꯧꯈꯠꯂꯛꯄ ꯃꯇꯝꯗ ꯃꯤꯀꯨꯞ ꯑꯃꯠꯇ ꯀꯥꯟꯅꯗꯅ ꯏꯟꯗꯤꯌꯥꯒꯤ ꯃꯊꯛꯇ ꯂꯥꯟ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯅ ꯐꯣꯡꯗꯣꯛꯂꯤ ꯌꯨꯝꯊꯪꯅꯗꯨꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤ ꯑꯁꯤ ꯑꯦꯛꯁꯄꯔꯠ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯅꯕꯨ ꯍꯦꯛ ꯂꯩꯔꯤꯕ ꯃꯈꯩ ꯃꯇꯝ ꯑꯃꯗ ꯅꯠꯇ꯭ꯔꯒꯅ ꯑꯃꯗ
ꯂꯥꯟꯐꯝ ꯑꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯣꯛꯇꯨꯅ ꯂꯩꯔꯒꯗꯕ ꯀꯟꯇ꯭ꯔꯤꯁꯤꯡꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯂꯤ ꯃꯃꯥꯡꯗ ꯂꯥꯟꯐꯝ ꯀꯌꯥ ꯑꯃ ꯊꯦꯡꯅꯈ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯊꯦꯡꯅꯔꯤ ꯃꯈꯥ ꯇꯥꯅꯁꯨ ꯊꯦꯡꯅꯕ ꯌꯥꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯂꯩꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯃꯃꯥꯡ ꯆꯍꯤ ꯊꯣꯛꯈꯤꯕ ꯂꯥꯟꯐꯝ ꯑꯗꯨꯒꯤ ꯃꯈꯥ ꯁꯝꯊꯔꯛꯄ ꯑꯣꯏꯅ ꯍꯧꯖꯤꯛ ꯑꯁꯤ ꯏꯟꯗꯁ ꯋꯥꯇꯔ ꯇ꯭ꯔꯤꯇꯤ ꯑꯁꯤ ꯊꯨꯒꯥꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯁ ꯇꯨꯔꯦꯜꯗꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯏꯁꯤꯡꯁꯤꯡ ꯑꯁꯤ ꯂꯧꯁꯤꯟꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯑꯆꯧꯕ ꯀꯟꯐ꯭ꯂꯤꯛ ꯑꯃ ꯂꯥꯛꯄ ꯌꯥꯕꯒꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯟꯖꯥꯎ ꯑꯃ ꯎꯕ ꯐꯪꯕꯒꯤ ꯑꯣꯏꯕ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯝ ꯁꯥꯕꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯕ ꯐꯪꯂꯤ ꯃꯃꯥꯡꯗꯁꯨ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯗꯥꯝꯁꯤꯡ ꯁꯥꯖꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯃꯤꯁꯥꯏꯜ ꯀꯥꯞꯁꯤꯟꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯑꯦꯇꯦꯛꯁꯤꯡ ꯆꯠꯊꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯔꯅꯤꯡ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯑꯁꯤꯁꯨ ꯃꯗꯨꯒ ꯃꯥꯟꯅꯕ ꯃꯑꯣꯡ ꯑꯃꯈꯛꯀꯤ ꯑꯣꯏꯕ ꯋꯥꯔꯅꯤꯡ ꯑꯗꯨꯅꯤ ꯑꯗꯨꯕꯨ ꯐꯣꯡꯗꯣꯛꯂꯤꯕ ꯑꯁꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯂꯛꯄ ꯋꯥꯐꯝ ꯑꯃꯁꯨꯡ ꯌꯥꯝꯅ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯅ ꯃꯗꯨꯒꯨꯝꯂꯕ ꯈꯣꯡꯊꯥꯡ ꯑꯃ ꯂꯧꯈꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯐꯣꯡꯗꯣꯔꯛꯄ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯀꯃꯤꯠꯃꯦꯟ ꯑꯗꯨ ꯂꯦꯡꯗꯅ ꯂꯩ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯃꯛ ꯎꯕ ꯐꯪꯂꯤꯕꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯏꯁꯨ ꯑꯁꯤ ꯃꯃꯥꯡꯒꯤ ꯑꯣꯏꯅ ꯂꯩꯈꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯁ ꯋꯥꯇꯔ ꯇ꯭ꯔꯤꯇꯤ ꯑꯁꯤ ꯊꯨꯒꯥꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯐꯝ ꯑꯁꯤꯗ ꯏꯁꯤꯡꯁꯤꯡ ꯑꯁꯤ ꯊꯩꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯔꯛꯂꯒꯅꯤ ꯃꯁꯤ ꯌꯥꯝꯅꯁꯨ ꯃꯊꯧ ꯇꯥꯔꯤꯕꯅꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯟꯖꯥꯕꯅꯆꯤꯡꯕ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤꯗ ꯏꯁꯤꯡꯒꯤ ꯑꯣꯏꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯑꯋꯥꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯤ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯑꯃꯁꯨꯡ ꯒ꯭ꯂꯣꯕal ꯋꯥꯔꯃꯤꯡꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯐꯪꯂꯛꯂꯤꯕ ꯆꯩꯊꯦꯡ ꯑꯁꯤꯗ ꯏꯁꯤꯡ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯋꯥꯕ ꯍꯦꯜꯂꯛꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯦꯒ꯭ꯔꯤꯀꯜꯆꯔꯅ ꯕꯦꯛꯕꯣꯟꯅꯤ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯂꯧꯃꯤꯁꯤꯡ ꯑꯁꯤꯒꯤꯗꯃꯛꯇ ꯏꯁꯤꯡ ꯑꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯄꯥꯡꯊꯣꯛꯀꯗꯧꯔꯕ ꯈꯣꯡꯊꯥꯡ ꯑꯃꯈꯛꯅꯤ ꯃꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯅ ꯆꯩꯊꯦꯡ ꯐꯪꯒꯗꯧꯔꯤꯕ ꯑꯁꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅꯁꯨ ꯅꯣꯔꯗꯔꯟ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤꯗꯗꯤ ꯑꯣꯏꯔꯣꯏꯗꯣꯔꯤ ꯁꯥꯎꯗꯔꯟ ꯊꯪꯕ ꯁꯔꯨꯛꯇ ꯂꯥꯛꯀꯗꯧꯔꯤꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄ꯭ꯔꯣꯚꯤꯟꯁ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯀꯔꯥꯆꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯆꯩꯊꯦꯡ ꯐꯪꯒꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤꯕꯨ ꯀꯩꯗꯧꯅꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯏꯁꯤꯡ ꯊꯤꯡꯕ ꯌꯥꯕ ꯗꯥꯝꯅꯆꯤꯡꯕ ꯑꯁꯤ ꯁꯥꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯃꯛ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯥꯟꯐꯝ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯑꯃꯁꯨ ꯂꯥꯛꯄ ꯌꯥꯏ ꯃꯊꯪꯁꯤꯅ ꯑꯃꯨꯛ ꯏꯟꯗꯤꯌꯟ ꯁꯕ ꯀꯟꯇꯤꯅꯦꯟ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯋꯦꯁꯇꯔꯟ ꯊꯪꯕ ꯁꯔꯨꯛꯂꯣꯝꯗ ꯑꯃꯨꯛ ꯆꯠꯂꯒ ꯌꯨꯝꯊꯪꯅꯔꯤꯕ ꯑꯐꯒꯥꯅꯤꯁꯇꯥꯟ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤ ꯑꯁꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯆꯥꯎꯕ ꯂꯥꯟꯖꯥꯎ ꯑꯃꯈꯛ ꯊꯣꯛꯈ꯭ꯔꯦ ꯀꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯨꯑꯣꯏꯕ ꯔꯣꯜ ꯂꯧꯗꯨꯅ ꯁꯤꯁꯐꯥꯌꯔ ꯑꯃ ꯄꯨꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯂꯥꯟꯐꯝ ꯑꯁꯤ ꯈꯔ ꯏꯪꯊꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯅ ꯑꯃꯗ ꯃꯔꯥꯟ ꯁꯤꯟꯅꯕ ꯑꯃꯁꯨꯡ ꯕꯣꯔꯗꯔꯒꯤ ꯑꯣꯏꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯑꯦꯇꯦꯛꯅꯆꯤꯡꯕ ꯆꯠꯊꯅꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯁꯤꯗꯤ ꯉꯁꯤ ꯐꯥꯎꯕ ꯂꯦꯞꯄ ꯂꯩꯇꯦ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯏꯁꯨ ꯑꯃ ꯑꯣꯏꯔꯤꯕ TTP ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯕꯨ ꯑꯦꯇꯦꯛ ꯆꯠꯊꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯕꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠꯁꯤꯡ ꯑꯩꯈꯣꯏꯅ ꯅꯣꯡꯃ ꯀꯥꯡꯗꯅ ꯇꯥꯗꯨꯅ ꯂꯥꯛꯂꯤ ꯄꯥꯀꯤꯁꯇꯥꯟ ꯒꯣꯕꯔꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯇꯥꯂꯤꯕꯥꯟ ꯒꯣꯕꯔꯃꯦꯟꯠ ꯑꯁꯤꯅ TTP ꯑꯁꯤꯕꯨ ꯁꯧꯒꯠꯂꯤ ꯆꯪꯖꯐꯝ ꯄꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯃꯔꯥꯜꯁꯤꯡ ꯁꯤꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯑꯐꯒꯥꯅꯤꯁꯇꯥꯟ ꯇꯥꯂꯤꯕꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯁꯨ ꯑꯗꯨ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯏꯟꯇꯔꯅꯦꯜ ꯈ꯭ꯔꯥꯏꯁꯤꯁꯅꯤ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯇꯥꯏꯅꯐꯝ ꯊꯣꯛꯇꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯑꯣꯏꯕ ꯃꯇꯥꯡ ꯑꯁꯤꯗ ꯌꯥꯝꯅ ꯇꯥꯌꯣꯟꯅꯕ ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯕꯨ ꯑꯅꯧꯕ ꯂꯦꯚꯦꯜ ꯑꯃꯗ ꯂꯥꯛꯄ ꯊꯧꯗꯣꯛ ꯑꯃꯈꯛꯇ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯂꯩꯔꯤꯕ ꯇꯥꯂꯤꯕꯥꯟ ꯒꯣꯕꯔꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯈꯥꯏꯕꯔ ꯄꯈꯇꯨꯟꯈ꯭ꯋꯥꯅꯆꯤꯡꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯃꯈꯣꯏꯅ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯀ꯭ꯂꯦꯝ ꯑꯃꯈꯛ ꯇꯧꯔꯛꯂꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯇꯥꯂꯤꯕꯥꯟ ꯒꯣꯕꯔꯃꯦꯟꯠ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯃꯥꯟꯅꯕ ꯋꯥꯈꯜꯂꯣꯟ ꯑꯃꯒ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯈꯤꯕ ꯇꯥꯔꯒꯁꯨ ꯉꯁꯤ ꯂꯩꯉꯥꯛ ꯄꯥꯏꯈ꯭ꯔꯕ ꯃꯇꯨꯡ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯃꯃꯥꯡꯗꯒꯤ ISIS ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯒ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯌꯦꯛꯅꯕ ꯑꯃ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤ ꯉꯁꯤꯗꯤ ꯇꯥꯂꯤꯕꯥꯟ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯗꯤ ꯂꯦꯖꯤꯇꯤꯃꯦꯠ ꯑꯣꯏꯕ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯂꯩꯉꯥꯛ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯃꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯅ ꯀꯤꯔꯤꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯥꯟ ꯇꯥꯔꯛꯀꯅꯤ ꯍꯥꯏꯅ ꯀꯤꯔꯤꯕꯁꯤ ISIS ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯅꯤ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯂꯤꯕꯥꯟꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯀ꯭ꯔꯦꯛꯗꯥꯎꯟ ꯆꯠꯊꯕꯒꯤ ꯑꯣꯏꯕ ꯑꯣꯄꯔꯦꯁꯟ ꯀꯌꯥ ꯑꯃ ꯆꯠꯊꯔꯤ ꯍꯧꯖꯤꯛ ꯄꯥꯀꯤꯁꯇꯥꯟꯒꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯂꯤꯕ ꯑꯁꯤ ISIS ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯗ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛꯅꯤ ꯇꯦꯔꯣꯔꯤꯖꯝꯒꯤ ꯃꯊꯛꯇ ꯆꯠꯊꯕ ꯑꯦꯇꯦꯛꯅꯤ ꯑꯗꯨꯒ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ISISꯕꯨ ꯆꯪꯖꯐꯝ ꯄꯤꯗꯨꯅ ꯊꯝꯂꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯔꯛꯂꯤꯕꯁꯤ ꯍꯧꯖꯤꯛ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯅ TTP ꯑꯁꯤ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯆꯪꯖꯐꯝ ꯄꯤꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯒ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯅ ISIS ꯑꯁꯤ ꯄꯥꯀꯤꯁꯇꯥꯟꯅ ꯆꯪꯖꯐꯝ ꯄꯤꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯃꯃꯥꯡꯗꯗꯤ ꯄꯥꯀꯤꯁꯇꯥꯟꯅ ꯃꯤꯂꯤꯇꯔꯤꯂꯤ ꯃꯄꯥꯡꯒꯜ ꯀꯟꯕ ꯑꯦꯌꯔ ꯐꯣꯔꯁ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤ ꯃꯈꯣꯏꯅꯗ ꯆꯠꯊꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯐꯒꯥꯅꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯆꯠꯊꯔꯛꯄꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯂꯥꯛꯂꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯃꯥꯡꯒꯤ ꯑꯣꯏꯕ ꯊꯥꯗ ꯔꯁꯤꯌꯥꯗ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇꯥꯂꯤꯕꯥꯟ ꯒꯣꯕꯔꯃꯦꯟꯠꯅ ꯆꯠꯇꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯈꯤꯕꯗ ꯗꯤꯐꯦꯟꯁ ꯄꯦꯛ ꯑꯃ ꯁꯥꯏꯟ ꯇꯧꯅꯈꯤꯕ ꯑꯗꯨꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯇꯥꯂꯤꯕꯥꯟ ꯂꯩꯉꯥꯛꯇ ꯌꯧꯔꯛꯂꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯋꯥꯍꯪ ꯂꯥꯛꯂꯤ ꯄꯥꯀꯤꯁꯇꯥꯟ ꯒꯣꯕꯔꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ
Afghanistan claim tꯧꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯑꯔꯥꯟꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗ꯭ꯔꯣꯟ ꯑꯃ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄ ꯃꯇꯝꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯗꯨꯕꯨ ꯅ꯭ꯌꯨꯇ꯭ꯔꯦꯂꯥꯏꯖ ꯇꯧꯈꯤ ꯀꯥꯞꯊꯈꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯍꯧꯖꯤꯛ ꯇꯥꯂꯤꯕꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯐꯒꯥꯅꯤꯁꯇꯥꯟ ꯂꯩꯉꯥꯛ ꯑꯁꯤꯅ ꯀꯃꯔꯁꯤꯌꯦꯜꯒꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯗ꯭ꯔꯣꯟꯁꯤꯡ ꯑꯁꯤꯗ ꯃꯣꯗꯤꯐꯥꯏꯠ ꯇꯧꯗꯨꯅ ꯋꯥꯔꯐꯦꯌꯔ ꯆꯠꯊꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯃꯔꯥꯟꯁꯤꯡ ꯁꯤꯔꯤ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯌꯨꯝꯊꯪꯅꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯗ ꯃꯇꯝ ꯑꯃꯗ ꯄꯥꯀꯤꯁꯇꯥꯟꯅ ꯈꯔ ꯑꯞꯄꯔ ꯍꯦꯟꯗ ꯂꯩꯔꯝꯕ ꯑꯗꯨ ꯍꯧꯖꯤꯛ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯥꯟꯅꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯄꯥꯎꯈꯨꯝ ꯄꯤꯕ ꯍꯧꯔꯛꯂꯦ